Good morning mayam. Ay hujikta hawgatjare ngasi khara thenge ngasidi December date 2 ngasi ban laibanina ngasi khara theng hawgatjare mayam. Anduso hippingaida phone lae akoi ise amana horen 12 December gi akoi sigi MLA Ramkrishna Ghosh unaba chausi haina akoi ahum ga chakani haina adana tanna hawgatjare thabak loisalaga ado MLA mo ngahak unaba chacharugige ado ngasidi akoi senda akoi yamba amagisu thabak ama haire magi chattoiba noi nunghindasu akoi Manipur gi oina akoi hojai gi oina sanaba lakpa Manipur gi football su lei football su jeng chattoi ngasi thabak kalingai sarak siga muk ido cha amana phone tawre MLA do ngatang MLA do unaba chausi haina ado mayamda tum hogotpagi good morning haijaramge na tawjarakpani mayam ngasi 2 December akoi Assam dadi banni ado thabak khara komi mapanomdadi ban leiramoi da mayam punamak ngasi aina good morning haijaribasi ngasi irai numit akoi punamak ngasi numit asigagi nungai jaifaba oiminarasi mayam ado mayam punamak aibu support tawbiyo thank you mayamna nungsibiba yam thagatchari hojik aisu thabak loisalage ko mayam thank you good morning mayam